ngasi phongkiba tungan tungan ba manipuri sifong singdagi masum thokiba thawdu wathok singdagi maruibi I paw sing myam thamsigi ahanbada illegal migrant amadi militant singi wathok loisinanaba surgical strike kumba mathou tare rameswar illegal immigrants sing amadi militant sing na manipura thokolibi irang si matam pumbi oina loisin khinabagi dama surgical strike kumba akan ba action khar laukhat kadabani haina NPP ki MLA manglam rameswar phongdokre wafam asi manipura thoklib irang asi army na laksin madan numit humni pawbas sangloi haina Rahul Gandhi na thamki wafam amaga mari leinana MLA Ramesona Press Trust of India phungdokibani NPP asi hauki tha ahumlom sida miyoi samoi yakha henbagi punsi mangan khraba kanglukki irang mayok nariba manipur BJP ga puna satminariba party amane haujuk thoklib irang sigi matangna Home Minister na pikiba wadolda illegal cookie militants amadi immigrant khra ngam khai lanchil laktun state asida sanction lakhre haina yamna make seng na phungdok palikre irang asida mapani khut yawi national security desu compromise taw roi have wafam asik mahakna madam pumba phungdok tunu lakna bu wafam naikhi makna hai aikhoi goina manipur kan bakak natana leibak pumba kan bahai bisi yamna maroi maram asina lady bu wathok asiki waroi sanama matam supi goina prona bagi dam surgical strike kumba akan be action lokot pamathoktai makna makhata na hai agency khana cookie militants khudimak masa masagi camp sing da lairi loinana khulai khudimak su makhoiga loinari haibu wapam ama semjin sajina bo khonari haibigi matangda mahak masa mangda union home minister da yamna mek sena phongdok lamne asiguma makhal gi wari asi semgalakpa matamda manipur gi miyamda samamna thokali nomai kapna rivasi kadai degino kanana kaplablibano haibasi miyamna hangnari karigum cookie militants khudima camp sing de lairabadi nomai kaplak libasi kadai waidagino kanana kaplak libano haikiba loinana illegal cookie militants sing state asida haujik su lairi haukiba thada manipur lenga na Myanmar rom degi changsilakpa illegal immigrants singi biometric data lokot pa hokrabani state lenga kimeke digi July tha gi numit kharani khaki manungda illegal immigrants satre rom state asida changsilakra hyper report sing lairi Home Department thokwa warol gi matungina manipur da irang kaya sa tharingai sera July kungani thoya mari kun go homdoi angang sahumga amayauna pune illegal immigrant satre ka taragani pan manipur gi Sandel district ta changsilakra habu wafam thamkrabani haikenasu paus ta makatari makasa tharak poina to papom asuna August taraga manga da manipur pumba total satnam lakhokre August taraga manga gi ayuk pung taruk tagi nungtil pung taruk phawba manipur sinba tuna satnam lakhokle haina Alliance for Socialist Unity kanglei pana thadurokpa sirol aman hairi asuki publicity committee ki convener mangal thadurokpa sirol aman hai saliba August tha siki lakliba saisat taraga manga si India gi ningtam numit thokle numit asi India gi mapam khudimak yamna sauna pangthokna gadori aikhoi gi kanglei pak manipur su lainga ki loisang singna pak sauna pangthok gadori ta sengmadi numit asi aikhoi ga mari lena de habi ai aikhoi gi manipur gi ningtam numiti India gi no mahalag August taraga mari ni August taraga maridana lup khara khakna mana mani naidana lanai oina pikna ningtam numit pangthoklaga August taraga manga sina lengakna sawatuna haraute amaga loinana pak chauna pangthoknari ba sima kari gino haibasi hangpham thoklabani sengna haiba tarabadi August taraga manga di aikhoi gi damakta di awaba phungdokadaba numit amani awaba phungdokpagi saruk ama oin handaki August taraga manga India gi ningtam numit asidasu hanagum asukna athingba thamnaba lakthokle amasum lakthoksi asida hauji hauji thokliba lana siga mari leinana aikhoina khanjaba wakhalon matik ama miyamna thamjari kunmathoi shuba sahi sagi ahum suba sahi tara sida kokizau community gi yaklawba khulai paibisna numai asubi phawba leijadaba mitei misam miyam lan taraktuna misam halakpa yum kai mai tharak paibisi thajaba sunglei leiramdaba mangna phawba khankidaba angakpa thawdo amani Wesia the lady Purupuna Puna Ningtam Lahorga upon Maning Katamba Leba Amasim Gani Havigi Mang Manglakpa Aqua Asuktadi Taudo do Tamoy Kaiba Habit Toki Taudo Lalho by Punamaki Tamoy Manganana Taubus Urambe Lana si Loiram Lenga Gongi Kuzil Tarang Habisidi Kaknai late and a sumla of money Kaidokna Yari the Bomong Napuna Hingminari Purup and Yamarta Yongi Tanyan Tawani Sana kya niti gi yekna bagi imung manung thugayo khana hallo hana hallo haiba lalaw tu tawani kuki zoglan misingna mitei misana landarak libasi manaw nu pana mitop ki thawin sindagi mayam bada thangna yala pu sa mani
thang yalakhiba mi esi inaw no pani mitop ki thawin sindagi tarok libani amati aina khut hallabadi ekhoi animak sokani haiba sapsana khanglabasu thangna yalaklabadina ngakthoktabati hati hadak mitaina tawkhibasi masimangni yaknabagi khuzul thorangi langna thuribasi mapungoina hukizo narco terrorist ngasini mayangi pokholoi hoiroi mitai khara soidana yopam thui mathang makasa tharak poina to papom india lengana karigumba hiram amatada manipur kainaba phirep lorak yaroi amako manipur gi lairiba administrative territorial integrity masmau sadagi leminarak penungsi sana basaktam karigumba hiram amatada kainaba india lengana phirep lorak yaroi hena all manipur muslim organization coordinating committee amako ki president singamayum zalalna phongdorakti committee asina sinduna lup asiga satminaba mite pangal singi tuan lup singa bunduna khomido kaitel community hall da present ethnic and political turmoil in manipur haibe hiram na pangthokiba miyamgi khananai na mifam loiraba matungda pawmising da phongdokladuna zalal makhatana hai india gi lusing international gi thakta leiba forum kya da masigi wakhalon manipur gi pangal khunai na loriba phirep khangana basu ngasigi mifam nore tore irang manungna pangal singi miyoi kharagi maraktagi wakhal tanadaba tholakpa yaba wafam tholakpa yawi masida mitei isalinaw singi maira pai bi club amade loop singi makedegi mitei pangal singi loop singa amade CSO singda paw khorak tuna miyoi singa dubu warak wati mamadi wakhal taminana batanja pirakpagi damak thagat phungdoi manipur khunda minari purup singi marakta wakhal tanadaba leitanaba manipur gi pangal khunaina tawbi haba thabakudimak lep leitana tawkhigani ngasigi mipamaduna pangal gi CSO singama sum local gi weba volunteer sing yauna task force amasu semkhre makasa tarak poina to perform lebak ki damak lanmi oibadi kaidi adubo logi kanglon ngakpadi mathautai naktu nisori koki singna judiciary da faw lan tarakli mara lebesing pharabasu khutak ta BLP rabadi judiciary da attack to bo makhalamani lebak ki damak lanmi oibadi kaidi adubo logi kanglon ngakpadi mathautai haina retired session judge e naktu nisori na phongdokre wapamasi manipur workers development trust MWDT na sinduna ko kaithal mai koibi mamang lekai community hall ngasi pangthokiba legal awareness program amade manipur gi hausu koiba phiba masigi matana pangthokiba interaction thoramna saruk yaraduna phongdokhibani thoram adugi saruk am oina hausuk thoklibi irang asida thawaina ponda pikraba kanglei pa ki athop mapare singi mamida haikal leka thamduna ikai khumna basutki loina ngasigi legal awareness amade interaction thoram adu retired ISRK Nimaina moderator Manipur University ki economics department ki professor Singlen Maisnam amadi AMU ki law department ki HOD Premana su resource person oina saryaki makatana fundamental right and legal point of view CRPC IPC have hiramda resource person oina wangang ladun e noktu risurin hai irang marakta karamba wangang ani nganglo habisi khangma thautai aina nganga doribu asina tuan kanglup singamadi miyamna sokadara natragana sokloidara haibadu isana khandaba tangai phadi freedom of speech leirabasu reasonable restriction gi athingu lei haibasi aikoina khangadabani loinana lamdamasi ki na singamadi miyamna sauning haiduna logi kanglon thuwaiduna thabak thoram pangthoklusi anemba thakta kumthaduna rule of law leitaba mapamda sathagadaba thabak thoram sing aikoina khaktaurisi Mang makatan hai tampaki lam sing dadi miyam gi ihosida mara leibising faduna lokat pham thokpa thapak thoram sing lokali adubu kangpokpida RAF tonglakpa gari sing makoi gi mamang kuki sing mai thaki adubu thaudu odu siena sing faga le hairabasu BLP duna thadoki masidi kuki singna judiciary da lan tabuk samane masidana tana lamdam sigi irang asil lengana intelligence failure amadi security lapses leibadagi thokpani haina phungdokpa lekre maramashin asigum irang si thogalakpana senariba officer singa dugi mathakta logweba kari karamba thabak pekhatpa lekhrabage loinana thoklib irang asi political solution kaktana lakshin ngamai koki singidi lusingbu singna amat oina political gweba wari sari aikhoigidi amana hai amana tadi tawduna leibugum tawri maramasina woroisanama puraknaba lan manung asida aikhoigi leiriba lupsing amat oina punsila si haikenasu pausna makhatana phungdorakli Amarom Susampura mitay nupi ama gang rap tawkhibagi thawong kham thengna yaningdi amako
Chuchangpura hokhiba megi sachet ahungi numidang wairamda kuki nupa kharana mitai nupi ama gang rape tawkhibadu All Manipur United Clubs Organization amkona khamtheng yaning de haina lup asina thadorakpa sirol amana phongdorakli lup asigi secretary publicity Laisram Krishna San khumana thadorakpa sirol asina hai mitai nupi di masagi nupi oibigi ikai khumnaba duna thawai digi hena lumna laujabigi masat ama leiba madi Mark ikai khumnaba mangan khibagi thawdo duna mak matam supada miya mangna tai phirup khumna leigadara haina kijabadagi matam sangna haidoktuna thamoida asabu maisa amaga loinana khangla leira khiboiramgani adubu leibaki oiragliba phiba masida kuki nupi ani gi phi thongdana miya mamang puduna sakhiba viral video duna mitei miyamu malemgi khalaga thenglabasu thengna mak pu kuki nupa khrana rep tawkhi haina aidurakliba simyamna pukni thogapam thoi Madu mitai nupi edu ki thauna phabagi khudamni maku miyamna karigumba mawong amatada lana lauredabani maramaduna maku miyamna thakatkadabani amadi maki asumba wayal haibasi mara leibasing adu fadan matik saba serak pidriba phawa miyam puna aset pirap lawminaduna latminasi haukiba me saiset marida kuki nupi ani phi thongda miyam mamangna pubagi video ama viral oirakpada maduguma thawong adu yaningde haiduna khongjang sangsinkiba miyoi lup khudimangna me ahumgi chuchangpura mitai nupi ama kuki nupa khrana gang rape tawkibagi thawdo adu yaningde haiduna wakat mipam phamana natragana makhal kya yaningdaba phongdokgi khongjang sangsin pathoi kuki nupi ani dugi viral video du yumpham oiraga miyam paksana khongjang sangsinana ba itil pikiba madi miyam gi wakat mipam phamanduna hakthengna laktuna saruk yakiba madi wangang kiba manipur lenga ki MLA minister singadu suchampur mitai nupi ama kuki nupa khrana gang rape tawkiba dugi matangna su manaba phirep lawduna thabak topam thui Kuki nupi ani bu phi thongdana miyam mamangna puduna nupi gi ikai khumnaba mangalakpada lamdam sigi miyamna maru oina mitai singna kangluk ki khenaba thamdana khongthang sangsilakhiba dugumba kuki gi miyamna suchampur mitai nupi amada kuki nupa khrana gang rape tawkiba dugi matangna su khongjang sangsin pamthui amadi yaningdaba phongdokpam thui haina su siorlasina makha tarakli makha satharak poina to papawmana Congress ki aronba agenda na Manipur maisa langanmani BJP Manipur Pradesh Leba asina ningkha tambadagi lenga laglaba Congress ki aronba agenda na Manipur maisa langanmani haujik thoklibi state asigi irang asida BJP ki double engine lenga na lauriba thaudang asigumna Congress na state asida thokib irang amatada thaudang laukiba leiti haina BJP Manipur Pradesh ki President Sardana phongdokre Nitya Chuthekta leiba BJP Manipur Pradesh ki thambal sangle nangasi pangdokiba pawmisung unaba mada Sardana hai India na ningkha tambadagi sahi humpu gomanga Laingak tuna laklaba Congress ki aron agenda singna ngasidi Manipur maisa langanmani Jawaharlal Nehru gi matamda kabopili pithoklamani masidana tana nagako ki landagi horaga state asida thokiba misi mina yauna irang singna matamadugi Congress lengana karikaram masaktopa thausul thorang paikhatkhibage matamadura mokhoi Prime Minister Home Minister na singbasing state asida lakhiba ya leibira thokliba khudimaki horakpam amadi puwari nainaba sangi ngasi Manipur gi miyamna sariba uhayasi Congress na tharamba aronba agenda adugi uhainaike mangna makhatana hai NBN lusingba BJP lenga asina center da asuma pawdam piduna state asida thoklib irang asigi solution progna bohona ringai serakta Congress na politicize tawna bohona bigi thong asianingde Congress ki lusingba mana parliament Manipur Bharat ima hatokli hai ki buwafam asima state asigi miyambu ustabani haina BJP Manipur Pradesh na lawi madi kanem tawi loinana haujik thoklibi irang asida nupi angang singi mathak sataba crime singna sienaba miyoi sing matik saba serak pinaba mari lenaba singda BJP Manipur Pradesh na leptana taksili amadi lamdam asida tangdu loitaba pragna bohona bada miyamna lenga amadi party asu sawat piu saikhi makasa tharak poina to papawmana Loktak Hydel Project na part asigi ecosystem am sumari leinaba wetland singi phibam sokal haina wakatkre Loktak Hydel Project ki revised detailed project report khangan binaba Loktak Development Authority LDA na Union Power Minister RK Singhai office residence da satuna August 10 da ayiba sirul ama pisinkhre siol aduda LDA gi chairman Moirangte Ashni Kumar hai Loktak Hydel Project na mai puthunaba masum atop hiram kharagi tama matam sang ising sijinaban maramoiraga asabu sapo mapire project asigi mathau tawhona na bohona bada Loktak ki akoi bada kundari ba masum part asigi ecosystem section hanbaga loinana atopa wetland da piri ba saitheng adugi matang nasu kupna nainaba mathau tai haina pali
ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯁꯨꯛ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯣꯛꯇꯥꯛ ꯍꯥꯏꯗꯜ ꯄ꯭ꯔꯣꯖꯦꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯂꯣꯛꯇꯥꯛ ꯄꯥꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯐꯣꯔꯦꯁꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯁꯤꯔꯣꯜꯁꯤꯡ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯦꯛꯁꯄꯔꯠ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯅ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯍꯩꯁꯤꯡꯅ ꯂꯣꯛꯇꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒ ꯅꯛꯅꯕ ꯋꯦꯠꯂꯦꯟꯗꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯑꯃꯗꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ LDAꯅ ꯁꯦꯝ ꯁꯥꯔꯤꯕ ꯊꯧꯁꯤꯜꯁꯤꯡ ꯑꯗꯨꯅ ꯂꯣꯛꯇꯥꯛꯄꯨ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯕ ꯑꯃꯁꯨꯡ ꯇꯨꯡ ꯀꯣꯏꯅ ꯆꯠꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ PMꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ CPI ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯅ ꯃꯣꯗꯤꯅ ꯃꯤꯇꯩ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯥ ꯉꯥꯒꯨꯝꯕ ꯋꯥ ꯉꯥꯡꯂꯒ ꯀꯨꯀꯤꯅ ꯃꯤꯇꯩ ꯅꯨꯄꯤ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕꯁꯤ ꯇꯁꯦꯡꯅ ꯉꯛꯏ ꯁꯈꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯉꯁꯤ ꯏꯔꯥꯕꯣꯠ ꯚꯋꯟꯗ ꯂꯩꯕ CPIꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯐꯣꯔꯃꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯇꯤꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯅꯨꯃꯤꯠ 100ꯅ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ PM ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯈꯤ CPI ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥꯍꯩ ꯑꯃ ꯑꯅꯤꯈꯛ ꯐꯣꯡꯗꯣꯛꯂꯒ ꯊꯣꯛꯈꯤ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨꯁꯨ ꯎꯁꯤꯠꯇꯕꯅꯤ ꯃꯣꯗꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯪꯂꯛꯂꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯇꯥꯛꯊꯣꯛꯀꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯔꯝꯈꯤꯗꯦ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯇꯥꯏꯁꯤꯜꯂꯝꯕ ꯑꯗꯨ ꯑꯉꯛꯄ ꯄꯣꯛꯏ ꯃꯣꯗꯤꯒꯤ ꯊꯧꯑꯣꯡ ꯊꯧꯗꯥꯡ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡ ꯊꯧꯑꯣꯡꯅꯤ ꯍꯥꯏꯈꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ